Albert Einstein's theory singbu nainazaduna physics ta ngauzaba miyoi amabu zero ni haigadra natraga kana gumba khangzadaba singna hainaba migida thira nainaraga pongjaba mithibong ni haigadoribara paukhum aikoi khudingmakna khangi madudi oiroi amadi natte haibasini masiga chap manana Bhagavad Gita nainaduna arepa chumba khangnaba hotnajariba mida magi jati amadi manatka mari leinaba kari wahang hangningai leibagi Bhagavan ge pautak pu lauraba masagi imung manungdagi hauraga maraibak amadi mazati bu thamoi sengna ningjaba Athoiba nagarik soidana oirakani Bhagavan na takli janani janma bhumicha swargat api gari asi apokpi ima amadi ima laibakna swargadagisu heli maraibak majati gidamak Krishna bhakta oiramba ipa ipu singi thawaina pontha oiduna ngasigi iramdamsi kanduna lakhi prithibigi khwaidagi chaurba sakti British singa akiba amatta yaudana mayong yakiba ipa ipu sing Krishna bhakta oiramba asengba maitei ngaktani